Toris Amadi Priyanka Numit 5nigi Manungda Lupta Changjarakkadabani KCP PWG MC Unification. Natabali chalamba Toris Amadi Priyanka Numit 5nigi Manungda Lupta Changjarakkadabani haina KCP PWG MC Unification ki PRO chingkhaingan bana thadorokpa cherol amana haire. Cherol asina hai lup asina lamdam asigi nupi khunaibu awangba thakta thamduna ikai khumnabaga loinana nupi oibagi izat ngaktuna hingnaba honaringai chairak asida kanagumba kharana nupi nupa oibagi lichat chajat mangthoknaba honaribasi tasengna laibak thibane lamdam asigi ina khulaba culture chakcha yuthak phije chakcha amadi lamchat chajat pu hena wangba thakta pukhanaba honaringai khunai sibu karisu leitana khallaga miramgi nataba lichat ki matau tamduna Kanglaipak asidasu asigumba lichat sathaminaramba Imphal West District ki mayang Imphal Thana awang laikai dagi takhelambam Toris chahi kunganithoi amadi Thoubal District ki Bapu Bazar dagi Goti Mayum Priyanka chahi kunmanga Numit 5nigi Manungda Lupta Changjarakkadabani nupi nupa oibagi amadi miyoiba khunaina lona cheksinna amasung ikai khumnana thamjariba lonchat singbu karisu leitaba mawongda yanghaidaba uhaidaba mawongda nataba lichat chatpagi video semduna social media da thadorogliba Toris Amadi Priyanka Lupta Changjaraktuna masa masagi maral sing yajagadabane kariguma Numit 5nigi Manungda Lupta Changjaraktravadi mapunsida ningsingduna lehawgadaba ahakpa chairak piragane afaba chang thokpa nupi singbu ikai khumnaba awangba thakta thamba ngamba khunai ama uhenaba lupna leiba khunai siga kana honaringai chairak asida miyoi kharana nataba lichat chatuna khunai asi maning halalle loina na makhoigi lichat singna tungi yumbirel weriba ngasigi naharol kayage lamchat chajat manglaktuna khunai asi nataba lichat chatpa khunai ama oirakpa yavanina makhoigumba miyoi sing asigi mathakta akanba hakpa chairak pibagi tangai fadaba leibadagi khongthang asi lakhotpani hairakle